Manipur University gi statutory post oiriba registrar amadi finance na chingba lawbagi thabakta selection committee gi composition ki matangda lawkiba warep sing inquiry tawba mathau tai MU gi administrative system asi achumba maikei da punanaba aranba tawkiba sing chumthoknanaba hauzik BC oiriba professor and Lokendra si suspend Touduna mahaki matakta inquiry tawgadabani haina Kanglai Park Student Association KSA na taksilakli Kuyathong dalaiba Mahiroi Loop asigi office ta pangthokiba Paumi Singa unaba amada KSA gi President Sukham Bidyanandan hai MU gi Vice Chancellor and Lokendra na Registrar oiringai matam kumja lising ani taraga marida Masamakna Educative Council gi Secretary ama oina famkiba Educative Council adugi mifam amada MU gi Statute Taragamapan subsection anida statutory post karagi selection committee gi composition gi matangda iriba heading ga content ga chanadabana maram oiduna statutory gi post haibadi registrar amadi finance na jingbagi selection committee gi composition gi matangda warep lauki haibasi inquiry tawba ma mathau tari Henangakpa amana kumja lising ani taraga marida UGC dagi letter amak tharai haiduna letter aduda yumfam oiraga EC na warep laukibani adubu laibak tibadi UGC dagi tharaki hariba letter asi UGC office ta hangbada office ta file number asi thiba khangdre haina thamlakhi Maramaduna aranba tawkiba sing chumthoknaba BC and Lokendra asi suspend tawduna hiramasigi matangda inquiry tawbagi tangai fadaba leiri asigumba mawong chadraba university asigi administrative system asi matam chana chumthok auduna university asibu kannanaba honadrabadi mayam asa chawna tawnariba awangba thaki maisangni hainariba Manipur University asida thajaba hantarakani Masida achumba pamjaba University asigi mari lainaba khudingmakna mapungfana saugat pirakani haibagi thajabasu thamli haiki Manipur University ki Chatthou recommend Chatthou hai recommend rules se university ki website thagat basu leite honorable visitor ne SNP ki basu leite karam ba basis ta Imphal moikan da hai ri tonga tonga posting gi recruitment se Chatthou beno hai basi yamna questionable oiba aduga mase yaroi da chatna ba yaroi do ham amani asigum laba Manipur University da lisang sine Chatthou ni ba thabuk thong sing ase mase matam chana yengsil hongda ba taragadi university ase gen kupu sigi makoi gi lang da university ase pungok lup ki be fem amada lak lagani leitre thika tawda पैसा तानबदा रिक्रूटमेंट तौरगन दा खंगा चानबा मीसिंग हापसन खोनबदा इंटरेस्ट लौरगा लेंगे दा यूनिवर्सिटी की काइथर ले बिफेम सिंग असे गन्नन खोनबा मतमदा मणिपुर यूनिवर्सिटी दा लेरिबा ऑल स्टेक होल्डर्स खुदिमंगना मदु मतेंग पांगबियु असिगुंबा चथरिबा थबक थौंसिंग असिगे रेस्पोंसिबिलिटी खुदिमक मणिपुर यूनिवर्सिटी की वाइस चांसलर ने पुबम थोई मनमदना वाइस चांसलर से मोरल ग्राउंड अप हम थादोगदबनी आइबो हम सेमा केसिने सु थमजरी करिगुंबा नान नमलुइदबो ओइरगदी बाको सस्पेंड तौरगंदा माकी मथते इंक्वायरी तौननमगिदमक्ता अखोइने मरी लेनबा authority sing da su madu wakat lagani haibo hamdu amasu ke sige maike dige aroi boina thamjari